Session Judge Bisnupurna mi hatlubagi maralda May taruk Englishing ani tarata life imprisonment ki sentence toukhre tawul awang lekaidagi Ilangbam Gopal Singh Chahi Yankai Taret Apokpa Lekhidraba Ibo Chow Singh na mahaki sentence order asibu singnaraduna High Court ta file tawrakhiba tongan ba criminal appel petition sing dismissed tawduna Session Judge Bisnupur gi judgment of conviction ado uphold tawduna toukhre Prosecution की केस मतुंग इन्ना accused गोपाल सिंह ना इंग्लिशिंग अनि की नवंबर 3 की नुमिदांग पुंग 8 मखाइरोम ताब मतमदा तौबुल मयाय लेकाइदगी मयांग लंबम प्रेमानंद सिंह अपोकपा एम बिजोय सिंह कौबा मियोय अमा तौबुल माइक्रो बाजार मयादा लेप्तुना लैरिंगैदा थांगना थिंदुना सोकपदगी जेएन हॉस्पिटल दा लाइकनरबा मतुंगदा लाइखितबगा मरी लैनाना Bisnupur Police na Gopal amadi mahaki mapa ibocho faduna makhoigi mathakta under section 302 IPC gi makhada FIR panduna faki Tungda Manipur Police ki makhada mahaki mathakta investigation loreduna Englishing ani tarani thoigi November ahumda accused Gopal amadi mahaki apokpa mapa ibocho gi mathakta charge sheet frame tawduna Chief Judicial Magistrate Bisnupur gi court ta submit tawrakhi Adubu Englishing ani taramari ki March 19 Ibo Chow Laikhide Maram Asina Chief Judicial Magistrate Bisnupurna Ibo Chow gi mathakta leiramba criminal proceedings sing closed tawki Aduga amuk under section 209 CRPC ki makhada Session Judge Bisnupurna Englishing ani taramari ki May 9 da accused Gopal gi mathakta under section 302 IPC ki makhada Mayang lambam Premananda Singh buthang na thinduna hatpagi maralda charge frame tawkhibaga loinana accused Gopal Nadi Mangonda Siriba Maral Asi Yaning de Haina Court Hairakpadagi Court na case Asigi trial Chathanaba proceedings sing Lokhatki Case Asigi trial Englishing ani taramari ki July Thada Chathaba Horakhi Aduga prosecution witness taramari puthokleduna Court Asigi Mayuk Makhoigi State Singi order sing Taukibaga Loinana Mihat Aduda season of a Thang Adusu exhibit oina court prosecution Puthoraki Aduga accused Gopal Nadi Mahaki over witness Amadi documents sing trial Manunda court Puthokiba Laikide Aduga accused Gopalgi statement sing the under section 313 CRPC gi Makhada record Tauki case Asigi trial session judge Bisnupurna Loiraduna Court asina Englishing ani tarat ki May tarukta Gopal gi maral matung inna mapunshi chupa jail da thabak shubagi fadog pikhibaga loinana lupa listing ani fine oina suthian ki Maram asidagi convicted Gopal Singh na mahaki counsel advocate Y Rajendra gi khuthangda session judge Bisnupur gi Englishing ani tarat ki May taruk conviction judgment asibu suspension tawina ba High Court of Manipur da criminal petition sing file tawrakhibani High criminal appeal petition sings asigi admission High Court na piraba matung da petition sing asigi aroiba hearing Chief Justice Sanjay Kumar amasung Justice MB Murad Daran Singh gi division bench ta chathaki hearing adugi bench asida case record amadi counsel sing tawrakhiba submission sing taraba matung da asumna observation piki madudi bench asina Englishing ani tarat ki May tarukta session judge Bisnupurna thokiba Gopal Singh conviction judgment interfere tawagi valid ground sing leite maramasna bench asina convicted Gopal Singh na file tawrakiba criminal petition sing ase dismissed tawre haina mamang chahida ki December thagi aroiba chayol da judgment takhibani